Malemgi Oina Lam Koibada Khwaidagi Nungaitaba Leibak Yankai Khangatpagi Manungda Bharat Leibak su yaure haina report amana khangalakle report asina makha taratuna hai Lam Koiba singna Khwaidagi Nungaitaba Leibak mathang manau naina sembada Bharat Leibakna Khungamathoi Subada Leire Lam Koiba singna Bharat Leibakta Koiba lakpa mathamda thengnariba khudong saraba sing adugi mathangda report aduda mayek sengna palle hariba report aduda Lam Koiba lakpa mioi singbu phajana loina bidaba Tanja fangba matamda huran city taunaba honaba amadi atopa leibakdagi lakpa Lam Koiba singbu amukta udriba mawongda munna yengbagi hainabi ama leiriba asigi wafam singso report aduda mayek sengna palle nakalamaromda Bharat Leibak YUMTHANGNARIBA Pakistan Leibakna Lam Koiba lakpa singna Khwaidagi Nungaitaba Leibak singi manungda MAKOK THANGBADA Leire Pakistan Leibakta nungti numit khudingi crime thokpa Lam Koiba lakpa singbu namthak tawbiduna Sel Thokpa Madi, Miss in Mama from the Sangloba Lam Koiba Singi for the cow, Sapagi Togdok Toina Tokli Hainasu report at the Pali.